Sise kubak yam ta da ma le do masi nungai bagi celebration ni kino si conclave celebration ni akoi gi honorable MP masi ai politics da di yamna involved tok jade adursu aina ngasi phau da aina ujabada manipur da khwaidagi powerful oiba MP ni haina aina haibada haiman bathok loidra ni khanjai thank you ado ngasi gi celebration se aidi yam nungai aina isai sakadariba isai sigi keno kharatang hairamge akoina wahai sijinabada huidang hairadi karino hui je haini ko du hui gi makha du da wa ama tapsallagadi athibusu tapsanba yai ko hui haibasi ayambana phajana tade phajaba lon da tade adubu masi police ki hui ni sa matum chai aruba sing thai haidi hui du singye harini ba ko hui du sing haidi du hui du phajal leba ado akoi how hairagdi how si kamaina sijinaraga how si phajahange dagi haibagi isai ama aina tawjabane subak purang tagdabni ko Haophi su lumba malida Singyen su hawa malida Nunga su hawa malida Masida oiram moi Airam kini cha 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 Masida oiram moi Airam kini cha 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 Sabayada banau sekdana how now shake ahaw makhagi endana maitaye Sabayada bamai rendana how my ren ahaw nganu dana maitai nganu ha loina topoksi kana de bani lung da nung sino let me know lung da nung sino let me know iram dam idama Haophi su lumba malida Singyen su hawa malida Nunga su hawa malida Masida oiram moi Airam kini cha 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 Masida oiram moi Airam kini cha 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 Phajaba mathai loina aikoi kini hai ahaw mathai loina aikoi kini hai Phajaba mathai loina maitai male hai ahaw mathai loina maitai tapsalle loina phajaida loina hawida ching sui ram dam dam sui ram dam sing sui ram dam dam sui ram dam iram dam ngaktani Haophi su lumba malida Singyen su hawa malida Nunga su hawa malida Masida oiram moi Airam kini cha 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 Masida oiram moi Airam kini cha 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 Thank you.